Prithibida alien world amaga khwai naknaba mafam ama hairagati Antarctica hariba mahadesh asini malemgi khwai ingba khwai kangba amade khwaidagi nungshit kanba mafam su Antarctica na oi asuk extreme oiba mafam se Mars grahaga yamna manai haidana nongmadi miyoiba ekhogi ani subayum oike haina khaliba planet sibu hena khangnaba Antarctica da NASA na changyeng kaya chathai malemgi aying asa honglakpa amade anau technology kaya puthorukpadagi Antarcticagi Aronba taibang tapna safonglagle mafam sigi unpak makhada Phumduna Leiriba angakpa tarukki maramda khangminase ahanbada unkhada phumjin khraba mangkhraba taibang Antarctica si hanadagi sum famjinduna leirakpa mafam natte ngasi dagi jahi million kayagi mamangdadi Antarctica da umang wamang pat turel amade sanga marang kaina leiramme jahi million maudragi mamang Cretaceous period ta Antarctica gi climate lumbu sarami habise fossil evidence tagi khangmangamle 2017 da scientists singna un makhad hutok tuna study torubada fossil olabu ura pollen grain amadi ariba matamgi rainforest ta leiramba leibak su thengnakhi masidagi hojik unna gupa mafam se sanga pambi singbi na pik thalami khangakpane masi kamdongna oithoklibano soidana khangbiningamgani Antarctica si matam amada ngasigi Africa South America Australia amade India punna samjindaringai Gondwana kauba supercontinent adugi saruk oiramme jahi million chamaga marifu muki mamangda Gondwana machet setok na bahurakhe loinana Antarctica makharomda asum chathokhe adubu mahadesh asi khudakta famjilakpadi natte jahi million kunthra mari muki mamang faude umang na kuplamkhi adudagi climate ta ahongba khanglak laktuna unpak leiba haurakkhibane ani subada phumjin khraba chingsang amadi ariba pat sing aikhoina sum ubada Antarctica se unna kupa apak palam ama manjabagi wani adubu masigi makha sida wanglaba chingsang pareng amadi pak chauraba leinung ki pat Phumduna Leiri 1958 te ihana lei khanglakhiba Gambartsev Mountains hariba chingjaw singse ungi makhada meter chatruk luthana pungfum phumjinduna lei kilometer lishinga bagachani muk sandokna leiriba chingsang singsi Europe ki Alps muk chaw sangba manai masigi chingsang leiramba asina Antarctic ice sheet semlakpada yam maru oiba thodang lauramgani haidena scientists singna thajanai theory khara amana chingsang sing ase jahi billion ama henaliraba oigani su haire famjinba makhai ingjarabasu Antarctica gi un makhada leiba pat subglacial lake chamri hena leire masigi marakta khwaidagi maming chatlibase kilometer mari makhada leiba lake Vostok asini scientists singna huttuna yengbada hingkup sing lei habagi evidence fanglakhi masina khwaidagi extreme oiba mafam singdasu jiva sing leiba oithoi haibe takle atoppa lake Mercer hariba yamngakpa leinung pat amadana crustacean kauba khajingumba akupa jivasing amade khwai extreme oiba mafam singda thamlabasu suksi siu yadaba water bear haina sukhangnaba tardigrade singi asiba hakchang thingnakhi masina takpadi matam amagi Antarctica da thumhi chendaba freshwater ecosystem leirammi haibani solar system gi atai atopa mafam sing maru oina Mars ki unleiba mafam loinana Jupiter Saturn gi Europa amadi Enceladus hariba thajasing asida leiramba yaba extraterrestrial life ki Aronba Antarctica gi leinung pat sida thengnaba yai ahum subada meteorite amadi alien singi Aronba sundrang dagi paisilakpa malem leimai yungna tasilakpa meteorite thibagi khwaidagi nungaiba mafam si Antarctica ni ngorok oba mafam sida tasilakpa sundrang gi nung yam laina uba ngamme 1984 da scientist singna ALH84001 haina mingthonba Mars tagi lakhiba meteorite si thengnakhi nung sida yam kuppa microscopic structure khara yawramkhe scientist kharagi mot tamase ariba matamgi Martian bacteria oigani haire 2002 dana 7.7 kgs lumba meteorite amasu thengnakhi masigi meteorite si chahi lising kaya gi mamangda tasilakhiba un makhada phumjinduna leiruraba matung kona mathakta thorakpa meteorite amani sumdawdana unpak sing asina sundranggi nungmu jahi kaya tek ta kaidana natural time capsule amagum preserve tawduna thambe
Time capsule haibadi matam amagi pochai sing hayeng tungda thengnajaraknaba haidana phumduna thamlamiba patra adune mi kharanadi Antarctica da lotuna laribase meteorite khaktamak natte alien singi apai bi gari kaiduna tarakhiba UFO Nazi singi Aronba military base adagi ariba alien singna linkhatlamba civilization sing fau leiri haidana angak pa claim kaya ama tawre masi mayam sigi sakhi safon amatta leitrabasu unkha sida kari leramba yai haidana khangningba langtaknabadi pokhalle mari subada Wilkes Land Crater 2006 da scientist singna sathina chawkhraba korokoiba structure amakhak Antarcticagi Wilkes Land region da thengnarakhi masi kilometer chamri marifu pae thijiloi kharan masi ngasidagi chahi million chaniya khaimuki mamangda thomjilakhiba asteroid amana semlamba kom impact crater oigani haina thajanai जीवसिंग पाक्तक मुथत पिखिबा Permian Triassic extinction event masina thohalakhiba oiramba yai khanai karigumba masi impact crater amani haidana confirm tawrabade dinosaur singbu muthat pikhiba asteroid tudagi hena chawba amasu prithibida tasilakhi haibane adubu thana leiba unpak oibanina masigi mystery si solve tobadi ngamdre manga subada lotsin duna leiriba chawkhraba pat turel sing Antarctica gi un makhada chawkhraba underwater river system amalei masigi Aronba pat turel sing asina ungi makhada saudoklaba ising puthok pusin tawe turel mayam sing sigi manungda amadi kilometer chamri humfumok sangi haide masi United Kingdom gi Thames turel dagi su sangbe heli haibene Aronba isingi network asina Antarctica gi unpak sing lenghanbada achauba thodang lawe Phumduna Leirisi turel kharasigi marakta matam amada leimaida chelamba turel singsu yawi haire taruk subada mioibana saba structure sing Antarctica si conspiracy theory da lupjaba singi jat ki theory macha kokfam amasu oire mi kharana hai satellite images ta pyramid man ba angak structure kharalai scientist ayamban masi icham chamna mahausa khutsem gi ching oigani harabasu masina yam interesting oiba wahang amadi hanghan biri Antarctica famjin khidrangai da aikhoina khangdaba ariba civilization ama leirambadi oithoktabra masina bhapna sagat pawa oire taseng ba scientific structure amadi kilometer ani makhai luthana Antarctica da phumduna lei madudi south pole da sakhiba ice cube neutrino observatory asine masigi chawkhraba detector asina space tagi paisilakpa neutrino kauba cosmic particles singi maramda thijinduna black hole amadi ekhoina khangba ngamdriba dark matter gi maramda khangnanaba hotnai climate change na unpak sing sum sodok halakpadagi Antarctica gi Aronba kaya fongba haurakle matung tarakpada angakpa kaya amasu soidana thengnarakigani ngasigi wahang Antarctica da fangdaba sa adu karambano haibiramo